State sida tourism yaona infrastructure development thiengnaribu khudongsadaba kayagi matana governor review meeting pangthokri. State sida tourism yaona marueba infrastructure kya semga saganaba honabada thiengnariba khudongsadaba kayagi matangda ngasi Rasbona Manipur Governor Ajay Kumar Balana NISP Limited amasum Indian Association of Tour Operator IATO gi mihut sing unaduna wari sanakri Rajbhawan gi stirol amana hairibana handakta NISP Limited ki General Manager Electrical oina appoint tawkiba Limited asigi Head of Project Gursarana ngasi Rajbhawan Manipur Governor Ajay Kumar Balaga unaduna Lauktak Hydro Project mapung phana salaina bu honabada thengnari bu khudongsa ba kyagi matangna pawdamki maru oina project asigi renovation amasung modernization work sing ki tangai phadaba asoba equipment sing putok pusin tawna bu honabada thengnari bu khudongsa ba sing adu sukmayek sing thamki loinana project asigi operation ga mari leinaba thabak thoram sing amasum maintenance system hena fagat hanabagi matangna taksinki governor gi maikai digi wafam sing adu pukning sangna tabaga loinana project asigi renovation gi thabak matam sana loisinna ba masum region asida power generation gi thaba lephandana hena effective oiba mongna pekhatna ba sukhanki governor gi maikai digi Indian Association of Tour Operator IATO gi state in charge Hais Radha Krishnan Sharma lusung member mari ga su lusung dona tourism ga mari reina hiram kya gi matana khanaki maru oina foreign tourism gi dama protection of area permit launa ba hona bada tour operators na thengnari ba khudongsa da ba kya gi matangna pawdam khiloina IATO gi maikai digi hiram siga mari leina reform tawna bigi matangda suggestion sing yawa representation ama speaking ki hairi ba representation adu maru oin state asida lakaduri ba foreign tourist sing aduna home country digi visa process tawringai da PARIVL PPA application sing yawana na ba masum tour operator sing da recognize tawbagi authorization yauna IATO gi members sing na crime sing adugi mahut sinduna permit apply tabu yahanabagi matangna yaw governor gi maikai digi state asida tourism sakhona ba IATO gi maikai digi honariba kaya adubu thagatba phungdokpaga loinana permit system asi streamline tawdun state asida international tourism promote tawbagi proposal sing adu khanagani haibagi thajaba pirakhiari Muibana Senapati da thunglabada naga community singna taran okpada saruk yana ba UN sina khankri tha asigi kunga mapanda NSN IM ki General Secretary su oriba Ato Kelon Sir Thungalin Muibana Senapati District Headquarter thunglabada naga community singna mahakpu taran okpagi thoramna saruk yana ba UNC gi maikai digi appeal takri UNC gi media and publicity cell na issue tawkiba invitation amagi matungina General Secretary Muibana taran okpagi thoramasi tha asigi kunga mapan gi ayuk pung tara dagi hauna Senapati Stadium na pangtokani loinana maphamadu da miyam gi oiba mifam amas pangtokani General Secretary Muibagi Senapati khongsat asi mapung phana bigi damakta amasum lusingwa asigi maphamda ikai khumna bu utpa hoina numit asida UNC gi maikai digi gena lauthoktu naga area da lebi educational institution sing yauna commercial sing amasum economic activity punamak lepna ba mangjung na lauthokpa lekhrabani UNC gi sirol asina makhata na haribana numit asi naga sing unity strength amasum naga sing unique history amasum position da yumpham oiraga self determination gi damak apun bigoeba commitment asigi symbol amas oigadoribani miyamna puno hotna minaraba khaktada naga territory da Shanti tangdulai taba masum sakot thorangi thabak sehena khumang section ngamgadori banaki UN sikhaktana tana Senapati da lariba Gorkha community singnasu NSN IM gi General Secretary Muiba oknabigi damakta mathau taba social work sing paikhat paukre masagi sei maudraga matu suraba naga pisto ki sip negotiator asi mahaki poknapam lamdam somdal ki October kunga mapan Senapati headquarter thungladuna mafam adu miyam ge ba mifam ama pangthokna ba matung numit asimaktada Dimapur da hanki gadabani panbaya badi General Secretary Muibagi Senapati khongsat asi hanadi urkhul dagi bairota lakani haina toramane du maki haksangi phibum ka hena phatabana helicopter do oina laklagani hari Khetrigau Kendregi Wakha Khuld Jal Jeevan Mission gi makhada yumthong khuding thaknabi ising phangali haina website ta thagalibasi aran bani
इम्फाल ईस्ट की केत्रगांव केंद्र की मनुंगसना लेबा जल जीवन मिशन JGM हर घर जल की मखार अफब थकनब इसिंग युमथोंग खुदिंग द फंगली हाइना डिपार्टमेंट की मैकेडी की वेबसाइट थगलकलिबा सिंगसी फावबा खुल असिद थकनब इसिंग फंगनखिबा लेति हाइना खुंजासिंग की मैकेडी की पेनब फोंगतोरकली खुल असिगी क्लब अमसुंग वुमेन्स एसोसिएशन की म्यूट सिंग हिरम असिगा मरी लेना पामिसिंग उनबा अमद खुंजासिंग अदुगी मुट सिलगा अमर जनत चोंगथाम नाखिबदा जल जीवन मिशन की वेबसाइट अपलोड तौरखिबदा वाखल खुलगी युमथोंग खुदिंग अफब थकनब इसिंग फंगली हारिबसि इसिंग फंगबा लेथि खुल असिगी युमथोंग अयाम इसिंग लैरगा अमसुंग खुलगी हैंड पंप अमदगी सिजिनदुना लाक्ली खुल असिगी लंबी थोंगे फिबम सु फतबना खुंजासिंग सतोक सिन तौबदा खुदोंग सादब क्या सुमयोनै हाइदि खुल असिगी मिहुत सोशल कुमार हाइखिबदा खुंगंग असि युमथोंग खुदिंगी अफब इसिंग फंगंदुना वाटर सप्लाई द माकी अपोप एस राजेन पम ऑपरेटर ओइना थबक तवी हारिबसि करम मोंगदा हापखिबनो माकी अपोप पम ऑपरेटर ओइदि हारिबसि मदुगी फंगफम थोकपा अमतंग असि फाव फंगिबसु लैथि असिगुम्बा अरानम युमफम यावदबो वाफम क्या वेबसाइट थगतुना मियामदा सममनबा पोखलिबा क्या असि मरी लेनबसिंगना मियेंग संगबियोखि पाउगी मिफम अदुर सरुक याखिबा वाखा वुमेन्स डेवलपमेंट एसोसिएशन की सेक्रेटरी लौसंबम बालेश्वरीना हाइखिबदा भारत सरकार युमथोंग खुदिंग अफब थकनब इसिंग फंगनब पैखलिबा जल जीवन मिशन की मखाद वाखा खुलगी युमथोंग खुदिंग तोती इसिंग फंगली हाइना वेबसाइट थगलिबा असि अरानब युमफम यावदबा पाउनी मियामना चावना नमथाक तौबनी खुल असिगी अफब थकनब इसिंग मतिक चाना फंगद्रिबसिगी मतंगदा मरी लेनबा अथॉरिटी सिंगना मियेंग संगदुना ngasiदगी निमित हुमनीगी मनुंगदा फंगननब होनागदबनी करिगुमा मरी लेनबा डिपार्टमेंट की मैकेडगी मियामदा हारिबा मतमसिगी मनुंगदा अफब थकनब इसिंग फंगनबा ngamdrabadi मखल मखा काय खोंजंग सिंग संगसिलगलोय हाइनिंगाय लेति हाइखि NHIDCL ना थौसादबदगी NH एक्सीडेंट दा अमियोय मसिरी हौखिबो अक्टोबर 15 थांग नुमिकी नुमिदांग वैरम पुंग तरुलम ताब मतम NH2 इम्फाल की मापु लंबी की कैथल मानबी मिलिटरी कॉलोनी मयादा ताउथोकलगा लैब कोम अमदा कांगपोकपी साइट की मोटरसाइकिल थौदुना लाप नहा अमा युंगसिनदुना एक्सीडेंट थोकपदगी लैखिद्रबा मियोयदुगी ममिंगना पाउगोंमांग केबजेन कवी कांगपोकपी की हाइपी विलेज तगिनी नेशनल हाईवे सिबु सेमलिबा NHIDCL ना ताउथोकलिबा कोंग की सरुक अदु करिमता खाजिनदना थमदबदगी खुदोंथिबा थौदोदो थोकलिबनि हाइना मियामना पेनबा वाफम क्या फोंदोकनरकली आर्मी ऑफिसर सासिनादुना सोशल मीडिया रा खंगनरबा मतुंग डॉक्टर नुपी अमा रेप तौबिख्रे चेनबा फारे आर्टिफिशियल इंटेलिजेंस AI सिजनबगी सांका हेन वांखलकपदा नतन AI बु लाना सिजनदुना तुआम क्राइम क्या लेबा असिदा थुलकपगी सांग वांखलकली क्राइम सिंग असिगी मनुंग दिल्ली दा Amazon की डिलीवरी की थबक तौबा मियोयमना सोशल मीडिया दा आर्मी लेफ्टिनेंट सासिनादुना दिल्ली की सबडिविजन हॉस्पिटल डॉक्टर ओइबी नुपी अमगा खंगनरबा मतुंग नुपी ओइबीगी इकाई खुनबा मंगन बिख्रे हारि थागदो असिगा मरी लेनरा रेप तौबा अदुर सियनबनी हाइबा मियोयदु पुलिस ना फोन पंगमख्रे फारबा मियोयदुगी ममिंग मालिक सै कुनगतरे कवे हारि थाउदो तो मालिकना सोशल मीडिया की खुथांगदा डॉक्टर नुपी अदुदा महा आर्मी ऑफिसर नि काश्मीर पोस्टिंग ताई हाइजिनदुना आर्मी की ड्रेस सेट फोटो क्या नुपी अदु थाजिनदुना मखोय अनि वरी सनकी हारि था खरा खंगनरबा मतुंग मालिक नुपी अदुगी मयुमदा पोट अमदा पांगथनबा पोसा खापसिनदुना नुपी अदुबु रेप तौखिबनि हारि तुंगना डॉक्टर नुपी अदुना शब्दजंग इनक्लेव पुलिस स्टेशन कंप्लेन अमा तौरकपदगी पुलिस की टीम अमना नुपा अदु सतापुर एरिया की फोट पंगमखिबनि फारब मालिक की मथक्ता भारतीय न्याय समिति BNSA की मखार केस में रजिस्टर तौदुना मखा ताब इन्वेस्टिगेशन से थबौख्रे हारि मणिपुर याउना अवांग नोंपोकी स्टेट सिंग बांग्लादेश की क्लेम तौरखली मोहम्मद यूनुसना एनी स्टेट सिंग बांग्लादेश की सरुकने हाइन उत्पा मैप पाकिस्तान की जनरल द खुदोल तमख्रे बांग्लादेश की इंटरिम चीफ मोहम्मद यूनुसना वाथोक ओइबि याबा मोंगना मणिपुर याउना अवांग नोंपोकी स्टेट पुनम बांग्लादेश की सरुकने हाइन उत्पा मैप अमा पाकिस्तान की जनरल सहीर शमशद मिर्जा खुदोल तमख्री पाकिस्तान की जॉइंट चीफ्स ऑफ स्टाफ कमिटी की चेयरपर्सन जनरल सहीर शमशद मिर्जाना ढाका लापद मोहम्मद यूनुस मैप अदु खुदोल तमखिबनी कुमजा इंग 1959 की लिबरेशन वार मतुंग तरकपद पाकिस्तान अमसुंग बांग्लादेश मतम साना यिंगथिनदुना लाखिबनी लेबा अनी की मरी फगत हनबगी पनमदा हंदकता पाकिस्तानी आर्मी की मकोक थोंबु लुसिंगबा सी ढाका लाखिबनी मोहम्मद यूनुसना ngarang पाकिस्तानी जनरल ग उनखिबगी सक्तम सोशल मीडिया प्लेटफॉर्म सिंग थगलखी बांग्लादेश की सेम सोकलबा मैप अमा आर्ट ऑफ थ्रिम हाइन मिथोनबा लाइरिक अमगी मयुमदा मखुमदा यावबगी सक्तम सु सोशल मीडिया रा थगलखी
Map adura Manipur amadi awang nongpok state pungnamak Bangladesh ki manung sali haina mayek sing uli. Hiram masigi matangda miyoi kyana Bangladesh ki interim sipu yaningdaba phungdopga loinana yomlo nariba India da kaihaubi ki thabak sa thari haina maral shiri. Kumza English singaniga kunga mari ki August thada matamdugi Sheikh Hasina na lusingba Awami League ki lenga intukraba matungda Muhammad Yunus na Bangladesh ki interim sip oina thaupurak padi ki Pakistan ga apaba mari purak na bathaurang kyal Lokatuna laki Muhammad Yunus na India ki awang nongpok state singbo Bangladesh ki saruk ni haina claim tawribasi handakta ahanba nati Nobel Prize pangkraba miyoy sina mapa leibak kya da satpa matamna Manipur yawn awang nongpok ki state sing Bangladesh ki saruk ni haina phongdok palekre Yunus na laukhalagli pa thawrang asina maram oiraga India da sauna nungnang pokali Hiram masigi matang da External Affairs Minister S. Jaisankar na hakibada India ga BIMSTEC lebak singa phawna nabigi matang awang nongpok state sing na kwaidigi maruoiba pambaini BIMSTEC ti yauriba Bangladesh, Bhutan, India, Myanmar, Nepal, Sri Lanka amadi Thailand na matam kyagi mamangdigi aman amagi mating pangna na thawrang laukhatuna lakraba su Bangladesh na handakta India ki lamkai pharuga Nepal, Bhutan amadi Myanmar tamna poche puthok pusin tauna thawrang kya India na ayaba pikidi matung tarakpar Yunus na China ga kusamna duna India ki awang nongpok thangba state sing khudum sannabigi wapam phongdorakhi India na karigumba Pakistan attack sa thaba tarabadi awang nongpok state sing khudum sangani haina em de Yunus na phongdokhiba laikhrabani haina su pau sida mayek sing iri November 3 da court karakna ba khankhri Thadok thamliba huisingi matangda affidavit file tawraktabagidama state amadi union territory punamaki chief secretary sing November 3 da court karaknaba Supreme Court na khankhri West Bengal amadi Telangana yaudana atai state amadi union territory punamaki chief secretary sing na court laklaga hauzik phawbi affidavit file tawraktabagi maram piragadabani hairi Justice Bikramnatha, Justice Sanjeev Mehta amadi Justice N.B. Anjanagi Special Bench naiki madudi hauzik phawbud Municipal Corporation of Delhi yauna West Bengal amasum Telangana na August 12 pikhiba court ki yathang induna affidavit file tawrakli atai state amasum union territory singdi hauzik phawba hiramasigi matang affidavit file tawrakpa laithri India ki tuan mafamda thadolaga thamliba huina miyamna khudong sadaba mayukna hanbagi matangda CS na sumoto case lokakhibani kayam kuina punsigada ki haiba blood test amagi matiang na khangma ngamle Medical science na sakhulakpagi matung ina isam samba blood test amagi matiang na kanaguma miyu amagi punsi kaya yamna sangata ki haibadu irai lai na khangma ngambagi phibam da leire sahi yam silakpagi matung ina miyu iba amagi pungning wakhal amadi pangal thaunagi phibambu entrance capacity haina khangli sahi phana yamlabus haksang phana leinabagi damak pungning wakal gi phibam phanaba loina sang naina haksang sajil tawduna haksang gi phibam phana leibigi tangai phadab lei haina akhang hai singna phongdorakli entrance capacity haina khangnaba miyemagi pungning wakal amadi pangal thauna gi phibam khangdopa ngamnabagi thawrang asi sialamasu matam ka hena sangma maramna matam amadadi miyoy ayamana entrance capacity thawrang lokhatpagi thawrang lokhatpa ngamlamdi Medical science ki lamda lab tuna thijilakpaga loinan haujikti researcher singna kanagoma miyoy amadagi e drop amakak lauduna sangyeng tawraga miyoy dugi entrance capacity amasum sayam silakpaga mari lainan haksangda mayek tarakpagi thawong punamang irai laina khangmangamli tuan ma thawong kya miyoy bagi entrance capacity sound ithilpiri maru oina aruba laina amana napa haksangda aso apan yawkiba masum sahi yam silakpa haibisina entrance capacity asawi ithilama piduna miyoy dugi pangal thauna amasung wakhal khanmangambagi matik mayai hantahale sai yamlabasu haksang phana leinabagi damakta entrance capacity ki phibam phana thamna bo hona bigi tangai phadabalai adubu kanaguma miyoy amagi entrance capacity ki mawong matau sapsana khangdokna bo hona bahaibisi araiba thaba manati Iramasida ningthina train tawraba miyoy sing afaba makhal gi khulai sisinaraga sel ka hena sangna pekhat thawrang ne henis pawks da report tawri Ras University ki Ras Institute for Healthy Aging gi assistant professor Thomas M Hollen lusingba kangbu man hiramasigi matana kupna thigalaba matungda mapung phaba report ama Nature Aging koba chefong ama da fonglakhi Chefong adu fonglakpu report ki matung ina kanagoma miyoy amagi e sangyeng tawraga miyoy adugi entrance capacity ki phibam sapsana khangmangam maramna miyoy adu kayam kuina punsigadagi haibadu mayek singna khangmangam le hanisu pausda makhatana phongdokli
ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ